lamdam asida mihat mipun chathaduna charangnaba thokhanaba siliba pumnama khudaktagi lepkadabani haina amuko gi president Sanjoy Shorok khaibamna phungdurukle kwa kaithelda leiba amuko gi office ta pangthokhiba pawi mifam amada amuko MSF amuwoba kohar amusong parei leimarol gi mahut siladuna mangna hai Manipura hojik thokliba irang asigi paraktang asiso Kamtong district ke manung chana leiba wangle namle amade choro khulge yum kaya mai thaba amade micham mayam phaduna pukhibagi thawong ase lup mangana akanmongda ganingte Government of India na oheliba kangkhong chaiba phibam asina mahairui sing mai masin tamba yahantre lalol itik lephalle wakhal puning leita hantre hingbada awaba khudong chadaba kaya thokanduna Manipur miyam pungut muthatnaba hodare hojik India na chatharakliba lalong ase Manipur kangkhong chahallaga suda lairiba kuki militant sing sizinaduna genocide tawnabu honabane Manipur da micham miyam ngakpi senbibang ngamdraba Central Security Force sing mathau tawdrabanina hanbikro irang lakshin bagi mingda State Force ta micham miyam da onsinduna chathariba ahenba thawong asiso khanthabagi matam yore lengak pairiba MLA minister sing so miyam gi interest da thabak tawbiro Government of India gi makhada lei haiduna tumina yengduna leibagi matam natre Government of India na kumja lising ani kudmapan fawgi manungda Operation Paktak na chathaduna talhauba lotion gani haiba ase atai karishunate Manipur miyam tumna hatlagi haibane India gi fiba nungda tiluba mikuptage ngasi fawba India na Manipur da black law kaya thamjinduna mi hadingba matamda hatle phaningba matamda phade tampaktana mi ama chungnai haiduna faraga jail da namsile aduga makhoiga yanaba proxy army sing aduna chingi lam sing da khulai paiduna phone chatlabasu usinate khuchu khulai pishinduna lanta halle pumnamak ase khangloi haina khankado athuba matamda India gi proxy war ase lepkadabani haina mangna makha takhe ya punamanga kunai asu kanbekati aikoi kedingdasu aikoi mai pakloi aduna chatharakliba mini singa sigi aikoi chakchana aikoi thengnamina adu ngakmina aduga ireba ijati ase khena bolai taba kangup dharma da jati da khena bolai taba aduga dharma aw lon da khena bolai taba aduga nobu Manipur ama oilasi aba wapamse miyang bang thambi aduna gome indiana hojik fogasi fo chathaluiba mathang chathar gadre singase makhata na chathar suwa yaroi chathar kano adu lolena nakoi khudakta policy singase solve tau aduga maming tangara Manipur leiba legislature assembly singchu nathong masa khangna tau natragadi kunai asigi prajagi wakhalo se masa khangna tahodagadi miyam nakoi bu kari haina sonari khanari hang adu nakoi na sar gyan tagadabni aduna nakoi loilogi mapu Delhi da mayek seng na paw tanggodabni abse